Perugi Lima da Chathariba Judo Junior World Championship da Linthoi Chanambam na India gi hanba medal lawang amduna puari semkhrei. International Judo Federation gi meeting makha da Peruvian Judo Federation na yumboiduna thasigi manga dagi taret fawba chathagadawa championship asida masagi chahi 18 da ngairibi Linthoi na kg humfuhumdo gi kanglupta Netherlands ki Johnny Gailenbo maithiba piduna bronze medal lawang amkhibani. Panbayabadi Linthoi na Cadet World Championships Sarajevo 2022 da gold medal loduna India gi hanba judo world champion oibangam khrabani. Loinana Berlin Junior European Cup tasu Linthoi na gold medal low khrabani. Maya Imphal dagi Linthoi na masagi chahi nipan surakpa matamdagi Karnataka gi Inspire Institute of Sports da training tawduna lakhibani. Hausisu Institute asida chief coach oina leiriba Mamuka Kizi Lasvili gi mitiang makhada akanba training chatharibini. Sanaroi asina sana khotnabagi lamda lawriba thaudang amadi laiba sigi mingchet urong khinkhiba singbu sakhangduna President Draupadi Murmu na Pradhan Mantri Rashtriya Bal Puraskar piduna awangba thakta pukning thawgat khrabani.